Opposition the Labour Manipur की political party तराना लाले बतावे पर निपांदा demonetization की मायोग का रैली सत्पकलोनिना Black Day पांथोकदोगी हंगफम थोपा PTS के पोलम सिंह मियाम दसुना फंगलो हाइना महिरोई सिंगा ह्यूमन चेन सेमदना वाकत खोंजंग संसिंग में Maite Purpu Scheduled Tribe की लिस्ट याहोनब होनरिबासे याफम थोके हाइना Preservation and Protection Committee Manipur PPCM न थमलकनी लाइसंग पाखक ओरबा महिलोइसंग सिंगो ngak sena thambada humnamukna thogang lobiyo haina Education Minister Toksom Ratis yamna appeal tawkre अमसों आधार एक असी कॉन्स्टिट्यूशन ने याबरा हाइना सिंह दुना थारकबा पेटिशन मरी का मरी लेना सुप्रीम कोर्ट ना गवर्नमेंट के पाउम लौ मैं मुखरमजरी अदम येबिरी बस इंपैक्ट न्यूज़ नी आई के थोकसोम ना हुसेक पुंजा से फावगी मरोइबा पाउसिंग मियामदा पिसरी All opposition political against demonetization na November ni panda pangthokadriba Black Day against demonetization asida miyam gi oiba rally ama kaloina na mifam amasu pangtholagani haina plau thokre masida Manipur miyam na saru yabina ba Black Day observation committee na miyam da appeal tokre ngasi Imphal gi Congress babanda tongan ba political party tara na punsindra semba Black Day observation committee gi mihut sing na pawmi singa unaba bada committee asige convener oiriba CPI Manipur state unit ki Assistant Secretary L. Sotin Kumar na black money tingba ngamna ba hona kiba demonetization ase ikan kanaba fangkide miyam da awaba pi bana helki haiki loina na black money tingba gi mahutta chenjau paiba corporate kangbu singna Modi ga lautu naraga corporate singi black money list sil tawraga thamkhibani haiki Black Day Observation Committee ki chairman oriba INC gi MLA Govindas Konthaujam na haikibada demonetization amade GST na miyam da awaba saiking piba kaya si leptana satharabati lebaga si tungda yamna kudong thiba nanglagani all opposition political against demonetization asida INC RSP AIFB BSP CPI NCP AAP CPM AITC amadi JDS hariba political party sing yauri makata na tupa political party kharasu yarak payai hairi November ni panda pangthok kodariba miyam gi rally adu Congress baban diki horga Imphal gi akoi bada salaba matungda Palace compound gi iboyai ma sanglenda miyam gi mifam adu phamgani ikui kuidana Bharat ki parliament Bharat ki wamada thamiba achouba corporate kaya gi black money mayam sing asigi list Bharat ki parliament yauruklaba phawda khoi list punamak se loina sel tor thamjan ki mapanda thamiba black money punamak leipak sing adu gi hard currency onthoktana adu senjau paiba corporate kambu singa Modi masamaka chobulok tunu kaya namaram oraba kanda madugi ona tena bada praja miyam khara dang leijaba sel thum kaya singi awaba sai phu kaya pi ki सेंथोंगी फिवम सोक्सिलक्पद नतना मी चामगी मथक्ता सीखिबा भारत लेरिबा प्रजा की मांगनबगी डिमोनेटाइजेशन तौरपनी हाइदना भारत की प्रजा पुनमकना ब्लैक डे असि ऑब्जर्व तौगदोरिबनी मणिपुर द लेबिरिबा अखंग हई प्रजा पुनमकना असिगुंबा ब्लैक डे असिदा सोइदना सरुक याबिरकनी हाइबगी अखोई पार्टी तराना चेतना थाजबा थमजै इकुई फंगफम थोकपा PDS के पोलम सिंह मियाम द सुना फंगलो हाइना महिरोई सिंगना Human Chain Semdana Wakat Khongjang Sangsinkre Khongjang asi Socialist Students Union of Manipur SSUM amasung Manipur Proletariat People's Democratic Union MPP DU gi apex body amoriba Struggle Committee Manipur ACM na sindona sathakibani Khongjang aduda Kongba Dovi lampakta laiba Laisram Mani Memorial English Academy amadi Kongba Lairen pata laiba Suraj Rare Flower School gi mahiroi singna saruk yaki Mahiroi singna chenja thumja muthalo PDS ke polam suna fangalu amadi lairabagi sakthung mattuna matkanu haina thaba flag card sang sajinaki kongjang masipki matangda ACM gi publicity convener Naurem Tanoranjana miyam na thajana thagalakiba anaubalenga kasuna miyam ge sakthung suna phanghan bangamda hai basi laibak thibani adhuba matamda miyam ge sakthung suna phangdriba siki mari makhong thikatuna maralaiba miyoi sing matik saba sarak pinaba se minister gi maphamda mahana appeal tawki
lenga asigi damakta achum mata goni hanan lairiba mapi mapa oriba chief minister na hiram asiga mari lenana khoi athuba matamda action lokhanaba amadi investigation tawduna mara leba sing adu sarak pinaba amadi suspend tawina ba dismiss thabakta dismiss power tawna ba mani phamnaiba oragana chap chaba ma ki bifam thokba dandi de pibina ba stagan committee manipur amadi socialist union manipur mai kai dagi kona appeal tawjari mai besing na tholak tana sigi phami badana ase parjagi hakpiu haina adu manipur saka talibdi dabine amukhan mkhoida tanbi drakar loi adubu ngasidi samai tokduna changkhiliba khongchingse manipur sinthong changhingani bidesh ki problem chapchana phangdi bok changhing nakal maramda ACM na sangsileba khongchang asibu sogat poina tera sapam leraki maira paibi singna su wakan infam sathaki lekai asida leiba ibadau khaba community hall da sathaki ba wakan infam aduda saruk yakiba ima singna ration card phangdeba mioi sing ration card athu matamda sagadabani lairabgi sakthung matkanu amadi miyamgi wakat lenga na tagadabani haina thaba play card sing sajinaki mifam adu saruk yakiba MPP DU gi president and Megachandrana nafsagi makhada miyamna tha khudingi ahong mamalda sing phangbagi hak leirabasu state asigi oinadi matam sana phangandri tha ama piraga mathang tha kanthokna ama amuk pibagi sanabi leiribasi angakpa poi pihogdaba tha sing asigi sing kadai da thambage sing da natna tha khudingi kerosene liter manga miyamna phangpham thoklabasu mafam ayambada imung amane kerosene liter ama khaktamak phangli madasu tha khudingi matam sana phangandi haina pendaba phongdokhi Kasamthong Assembly Constituency ki oina nafsagi makhada leiba fair price so mathau tawdri haina Assembly Constituency asigi ward number 13 gi corporator na media da phongdoke wafam adu aranba yumpham yawda wafam ni haina Kasamthong Assembly Constituency gi PDS ki representative yumnam Guneswar na sengdorakli loinana constituency asigi nafsagi sub agent singna numit humni khak seng yelaga matam loire haiduna miyang gi seng pidana masa na yonthokle hari wafam adu karamba ward ki sub agent na tawbano haibido numit humni ki manung da sengtok katabani haikre ngasi Kasamthong ilambam laikai da leiba yumnam Guneswar ki yumda pawmi singa unaba bada mahakna hai nafsagi card phangdribasi Assembly Constituency asiki khaktugi natte nafsagi matangda Manipur gi mafam ayabda sayena ba leiribani amaromda hoji mak nafsagi card lising mari rom verification tawdana miyamda pithoknaba sem saduna leiri Kasamthong Assembly Constituency da Miyangi phangpham thokpa sing phanghanaba PDS ke representative amadi agent sing kan honari basida corporator sing member sing amadi laikai gi maira paibi singa corporation PBO haiki Kasamthong kendra ki danatana all Manipur da masigi porse implement tawbangam dadana leiba masa am oiba adubu card masi semda mu tenate haiba card singchi semakanda mai magi jaga da representative singda mai magi MLA singda masu verification tawnana ba thadabal lei dil noi tawi hoji pa pa sok ching makha da ko allocation thokpani phajan tawri numit humni yelkan makhoi da sokpa pot hai tai sub agent sing da madugi potu kamain tawbuno kadai da tawbuno haibadu su member sing with cooperator sing na madu sengtok pira har kan da ko Kasamthong kendra da awon ba ma masigi pot chen aba mayam se leiriba pot se masi amungtang di chumthoke haibagi pandam sida khoi honorable minister gi makha da tanjin jabani Maitei Purumna scheduled tribe ama onbada scheduled tribe demand committee na honari ba se yapam thokti haina Preservation and Protection Committee Manipur PPCM na thamlakli loinana hiram asigi matangda ngarang Manipur gi minister da memorandum bisin kre hairi wahingam lekai da leba PPCM gi may loisangda pawmi singa unabada committee asugi convener nongthonbam bimol na haikibada maitei hariba purubasi masaga civilization leijaba malengi sakot aba lebak singdagi tadana sahi listing ani henbagi puari leijara purubni masina maram oraga Indian Constitution na piriba scheduled tribe list ta yahon bahibasi maram sadaba amani masida natana yumsarol digi horga masagi lol mayek sanabi amadi lighting license leijaba purubni landam asigi miyamgi maraktasu scheduled tribe onba pamdaba mising yamna leiribani madugi mathakta scheduled caste oina leiriba segmai andro phayeng amadi kaksungi miyam khandokraga lemhoriba kharana scheduled tribe onba yagani haibadi langani mahana makha taraduna Indian Constitution ki batung ina ethnography amadi economic status survey tawbagi report batung ina scheduled tribe ongadabani singa madi tamgi marakta hena nungsidandra ba thorang tawbiganu mamangda ILP sana hanaba honabada singi miyam tanaram dabana Susanpur da irang thokibani haina palladuna Manipur laingana maitei purukki
lairiba puari masak khangbiba ga loina asumba maikaida miyam ga apamba da thabak tawbiu karigumba miyo ikharagi maikaida satkiba tarabadi lamdam sida thohaningda thodok kaya thorokpa yai haina saksin wa thamlakli ethnography economic status na singbagi survey tawrakanda adugi report ki matung ina onggadawani haibisi constitution ki matung ina lairibas daida paliba government asina maitai singi oina lairiba puari asi masak khangbi baga loina na achumba maikai romda sangsin birakanda miyam gi apamba पुनमक्सी थुंगना बखना बिरकनी पाम मियोय खरगी चटकी तारगदी लेपाक्सीद यामना अचौबा थोनिंगब थौदोक तोलक याय अदुगा हौगिबा इनर लाइन परमिट सिस्टम की हौगिबा इहौदसु अखोयगी लेरिब स्टेक होल्डर मयामसी ताना हौदबना मरम ओरकांदा लेपाक्सीद अचौबा मिसी मिना थोक्तना सबै होजिफौ लोइसिन्दना लेरिबनी DM College of Commerce Department of BBA na sinba numit humdi subna sathakadaba Silang Feast 2017 ngasidagi haukhre Laisanga pangkhak oraba mahiloi sang singbu ngak sena thambada pumnamangna thodang lobi haina Education Minister Thoksom Rati Syamna afil tawkre DM College Commerce ki ground pangthokiba Silang Feast hogdopaki thoramga mari leinana Education Minister Rati Syamna hai state asida leiriba mipung khuding magna mandir church amadi mosque putaru tanana amadi section ngak senduna thamli adubu state asida mahiloi sang amadi mahi masing tambaga mari leinaba infrastructure kaya manghan takhan gi thabak thoram kaya lepa leitana sathari Laibak tiba thodok sing asi tingna ba mahiro yamadi oja singi tongan tongan ba organization kaya lairiba sina puning sangpham thoi minister na makha taraduna state asigi oina singa masung tamda mahi masing tambaga mari laina awat pa kaya lairiba sida asigumba laibak tiba thodok asina hena ninghana ba ma ohelli haina minister na makha taki numid humni sumna chathakatoriba festival asigi saruk oina literary program jagoi isai rock show treasure hunt amadi beauty contest na mapung oiba saruk oigani hauraiba angang sing asigi phanabi moki life sem nabi dam ta moi career sem nabi da phomi oi nabi dam ta sem go institute ba am san punsin ba manung do ok loisin ba adegi sing patient bi ba thugai bi ba lam kopsin bi ba we all are at fault Adu lan ro tau gono ai basi principal so hai bangam de satra gi union so hai bangam de then where are those unions yam active oi pressure of satra gi union sinu krai sakra ge ba where are those teachers associations when your own house have been pulled down akoi angang sina nahan dagi educate tawrei se to pull down your own institute to burn to encroach upon the land belonging to your institute I don't know we need to retrospect we need to look into it again November kunmathoi pangthok bhagodariba sangai festival saruk gyaba lakadoriba India ki President Ramnath Kovind ki khongsat ka mangoina lokhat pasakhin thorangi manungsa na ngase singjamai kha norem lekai da thi humba ki thabak sathakre ngase yupung mangarom taba matam dagi ayupung tare taba phauba Imphal West ki ASP supervision makhada singjamai police station ki SDPO Devananda madi OC ingosana ka loina Imphal West ki commando ki team singapunna Ti humba ki thabak adu sathaki singjamai kha norem lekai koiba lariba yum singda sangdana ti humba ki thabak satharaba matung verification ki damang nupi sani yankha yauna punna miui satruk mapanda koktoktuna verification sathaki verification adu da saktak se yaudaba miui tarahumdoi singjamai police station da puduna makatana wahang pahung satharaba matung da thadokri Tangkhulgi silnaw singna Imphal lakpa matamda thengnari balai pham saphang khudong sada basi kohonna bagi pandamda Imphal da Tangkhulgi guest house ama saragani haina was minister Tongam Beswajina lauthokre Tangkhul katamnaw long Imphal na sendra nami humni sumna diversity and inclusion haiba jemda Tribal Research Institute sing birong da pangthokiba kunmari suba general conference kam cultural bit hogdokpa ki tharapta minister na wafam asi phongdokhibani lamdam masagi phurup sing barakta nat amadi sanabigi liklam sing khangmin naduna Hena nungki sanaba ing tappa amadi bab taba khunai ba purak pangamgani haina minister Beswajina makhataki loina na state asibu hena phaba maikai de purak na khonna bada naha singna asoba daita lahon na basu afil tawki thorong ge soroka moina AC Varesan iba faningunglu kasemali kauba larik abasu phongki minister Beswajina ki maikai de ki thorom adu busili langli basinga lupa lak amagi mateng panglamki student
Some are not Tango, the Tango, ada bagian itu cepat, oke ini cepat. Ada target itu karena kan tapi meeting point aja lah. Kalau itu kan extending lah kalau aja. Aku dah student ini jadi hari ini. Manipur da hojek lenga khariba BJP gi sungsina ba government asige losing ba se minister nongthomna birena sangai festival gi mangoina na tongan tongan ba lamdam asige lambi sing sembada quality control tawdrabadi miyam na government asida pau pirakna ba phongdokhi ba laikhre adubu Bisnupur district ki oina Bisnupur ningthaukhom phubala sinu sipaina singba tidim lambi gi meliba pothole khotingba koilas mapung phana haptabana manam oraga hanagumna lambi asida pothole leiba hore Panbayai Works Minister Thonga Biswasina Songai Festival Nangnaba Mitrangi Koilas Thagani Haina Media da Phongdokhiba Laikhrabani Mafam asigi miyamna phongdorakpagi matungina numidangda miyamna tumnakraba matamda pothole sing asi menlam khibani hairi adubu Koilas ki saruk hablam daba maramna nungalakpuda lambida nung sing adu saithokton leirangki hairi hiram asigi matangda mari leinaba miyoi singna yangsinbina basu phongdorakli Manipur ki puwari da thokhi ba ning sing ningai ore ba thodok singi manungda amawari ba nupilal ning sing thoram saliba sahi asigesu humdrani palak subo ina December 32 da nupilal ning sing numit observation committee na sinduna thau ground da pangtholagani hiram asigi matangda wahingom naikai da leba preservation and protection committee Manipur PPCM gi mayai loi sangda paumi singa unabada nupilal ning sing numit observation committee ki convener tongbram ibemsa laimana haikebada Manipurna British ki makota mikha pon kraba matung kumjale suma samapan subna marida lamdam sigi maitai nupa singbo namthaba amadi onai ba tauki kumjale suma samapan kunthra mapan dana British na Kuralonada Manipur ki mapanda seng thadokna ba honaki asigumba British ki thawong asida lamdam asigi nupi oibi singna British ki mayokta lal hogduna khunai asibu kanna ba thodang lokhibani laikhitraba ima sing aduna lamdam asigi tamak loramba thodang adu ning singba amadi singtha ba oina nupilal ning sing tharam pangthok kadabani Ningsing thoram asigidama observation committee na sela mati pangal ki tengbang ni bada miyam na mating pangbiu haiki Manaba kunai amagi thak adida puruknaba hotnabada ima singa sinanga sidi adugum laba nupa sing munam thanangnaba honarakiba aikoi gi economy da amadi aikoi gi sindakta ngasi phawada matam aduda di mapana sing thadokiba khaki wani adubu ngasidi sing kijida kaya piragi haibase lupa kunthra gi mathakta leirabasida ngasi aikoi Manipur miyam singa badi lamdamasi kunai mioi singase ngasi phawada karigumba amata sing kamngamdana leiri Aikoi punsin daba yade sing tam punsin minarakanda aikoi gi Manipur ge tugumba ahanba amadi anisuba nupi langi ima sing na lagiba thagdagumna manaba khunai ama sen na ba khona rakoda hanba leitna thi Kerala da lengak pareba Communist Party of India Marxist CPI ngil workers sing na mesam hat ke mayokta Wakan infam satakre mifam asi Akhil Bharatiya Vidyarthi Parishad AVBP Manipur na sindra thangmiban maistam laikai da leiba nongpong ningtho community hall da pangthokibani wakan infam aduda saru yakiba AVBP Manipur gi secretary Narendra Safam na state aduda CPIM na lengak parak patha taranipan asida party asigi mayok da leiba misam taranipan hatkre amasung mihat pasing ngasi phawada lengak na kankhatuna thamli thong asigi mayok da laliba tang taramathoi da Tiruvananthapuram da Miyamgi asoba rally ama AVBP unit singi volunteer singna saruk yadana pangthokani hariba rally asida Manipuri koina su AVBP ge volunteer samo yankhaina saruk yagani haiki AVBP na national level de level student organization moina India da leiriba mafam kudimakta thak manaba citizen singi right to piga da bani haina ngasigi rally si khoina sinjabani adugi rally dugi mangoina na ngasigi khoina tawriba protest Chalo Kerala gi makada ngasi AVP karyakata sing sida phammi ba khoi karyakata sing ngasi 11 da khoi gi rally da participate tawdaba karyakata ngaktani aduna karyakata sing sina ngasi phamjari se khoi gi sarkar na Kerala sarkar na otnai bedo yaningde adugumba sarkar do admaina tawri bedo khoi yaningde habdo phongdok pagi oina ngasi phamjabani AVP na Mathang sasta break amalosage break matungda Aadhar ekase constitution yapra haina singna duna tharakpa Wakat amang ngasi Supreme Court na hearing sa takipiki pau amadi Manipur amasung malingi tongan-tongan ba i pau sing pudun laksage Impact News buming tatun review. Break matong da mayam upukan taram na oksari bulletin na sige makata pa pau mayam da pizeri.
बैंक अकाउंट सिंग अमदी मोबाइल नंबर सिंगदा आधार नंबर लिंक तौबा अमदी आधार एक असे कॉन्स्टिट्यूशन याब्रा हाइना सिंगदन थारकपा पेटिशन मरी का मरी लेनेना सुप्रीम कोर्ट ना गवर्नमेंट के पाखोम लौखरे ngasi chatakhiba hearing aduda hiram asiga mari leinana interim order di pikidre आधार का मरी लेनबा इशू सिंगी फाइनल हियरिंग चलिबा था सिगे अरोइबा सायोलदा अतोपा बैन समदा सथरगनी हाइखी नाकल अमरमदा सेंटर न हारिबा आधार लिंक तौबगी अरोइबा मतम असे डिसेंबर 19 फाउबा सांगदोखरबनी जस्टिस एके सिक्री अमदी अशोक भूषण की बैन सतुना बैंक सिंग अमदी टेलीकॉम सर्विस प्रोवाइडर सिंगना मागे मागे कस्टमर सिंगदा आधार लिंक तौबगी अरोइबा मतम अदु मैसेज थादुना खंगनबा हाइखी नवेंबर के अरोइबा सायोलदा आधार का मरी लेनबा हिरम सिंह पुथोक्तुना कोर्ट असिदा हियरिंग सथगदरिबा असिदा पैटिशनर सिंगना इशू खुदिमा पुखटपा यागनी हाइना सुप्रीम कोर्ट की बेंच अतुना हाइखे गवर्नमेंट के बरी लेनबा स्कीम अमदी कानबसिंग लौननबा आधार असे हिरंग खुदिमक्ता यावगदबनी हाइबा सेंटर की खोंगथांग अदुबु सिंगनदुना एपेक्स कोर्ट असिदा पैटिशन कया थारकिबनी पोस्ट ऑफिस ता अकाउंट लेबा सिंगना डायरेक्ट बेनिफिट ट्रांसफर की खुतुंग साब लौननबा मसा मसा के आधार अमसुंग मोबाइल नंबर अदु मखोई की पोस्ट ऑफिस सेविंग्स बैंक अकाउंट ता लिंक तौबकी तंगाई फदबदु लेबना मणिपुर डिवीजन की तोंगान तोंगाना पोस्ट ऑफिस सिंगदा हारिबा नुमित सिंग असिदा आधार अमसुंग मोबाइल नंबर सिंग लिंक तौननबा कैम अमसुंग मेला सिंग पांथोकलगनी तांग तरुक अमसुंग तरेता इम्फाल हेड पोस्ट ऑफिस इम्फाल बाजार सब पोस्ट ऑफिस सुसानपुर एमडीजी सेनकोंगपांग सब पोस्ट ऑफिस उखुल अमसुंग लिटान दा पांथोकनी तांग निपान अमसुंग मापनदा इम्फाल हेड पोस्ट ऑफिस सिंगजमई कांगपोपी अमसुंग मंत्री पुखरीदा पांथोकनी तांग तरा अमसुंग तरामाथोइदा इम्फाल हेड पोस्ट ऑफिस दिएं कॉलेज कक्सिंग अमसुंग पलियलदा पांथोकनी हाइरी अकाउंट होल्डर सिंगना मसा मसा के पासबुक अमदी आधार की फोटोकॉपी ममम लोइना बिरकदबनी हाइना सुपरिटेंडेंट ऑफ पोस्ट ऑफिसेस इम्फाल ना सेरोलमदा पाउजेलकली ethics aesthetics and religion in philosophy of with Jenstein Haibat Hiramda Numit Humni Suna Satakataba National Seminar Conference Mangasi Manipur University ki court holder Vice Chancellor Professor Adyapas Prasad Pandena Atoiba Mitunglen Oidon Hodokre Conference asi Department of Philosophy Manipur University Nisindra Pangtopani Tharamada School of Humanities ki Dean Professor Mani Maitei Amadi Ludwig with Jenstein Philosophical Society के President Professor Priyambada Sarkar Susar Gyaki Tharamada BC Professor Adep Prasad Pandena Laibak ase philosopher singi laibak ni haukiba philosopher singna phongdok laba wakalon kaya ngasagi mirol asigi asina tung indona sathagadabani haina phongdokhi Bisnupur district sagat ke ba district sports complex ke phiba Manipur Pollution Control Board ke chairman oibata natana oinam assembly constituency ke MLA oriba El Radha ke sorna ngasi hak thengna na satun yangsin kre banba yai hauki ba sahi lesini tarahumdoi taramari matam adu ke minister Okram Ibobina urep uyung tamdona Bisnupur district manung sana football ground da district sports complex asi sagat pa hauki bani adubu sahi ke agi mamang de sengot sagat pa ki thabak lep ki bataki complex asi loisin ba ngamdana leirakhi bani MLA El Radha के सोना हौजिक ओरिबा डिस्ट्रिक्ट स्पोर्ट्स कॉम्प्लेक्स की फिल्म अदु येंगलगा हाई इंकुम जालेसिनी तराहुंदोई तरामरीदा गवर्नमेंट ऑफ मणिपुर की यास डिपार्टमेंट ऑफ बिष्णुपुर डिस्ट्रिक्ट की ओइना फुवालादा डिस्ट्रिक्ट स्पोर्ट्स कॉम्प्लेक्स असि सानब अपन बसेनफम लुपा कोटी 9,19,9 काइथोखिबनी अदुगा कॉन्ट्रैक्टर सिंगना पेमेंट तौखिबना सेनफमना लुपा कोटी 4,19,9 नि हौजिक लैरिबा स्पोर्ट्स कॉम्प्लेक्स की फिल्म असिका संखिबा सेनफमगा सानारमदबा असि थमोय सौना नुंगाइति हाइखि महान मखातान हाई हौजिक पालिबा गवर्नमेंट असि स्पोर्ट्स कॉम्प्लेक्स असि नौना सेंगत पा हौनबा थौरांग लैरे मसिदा मियाम अमदि सानोरे सिंगना मतिंग पांगबियो हाइखि गवर्नमेंट ऑफ मणिपुर ना स्पोर्ट्स डिपार्टमेंट ना यासना मफम असिदा डिस्ट्रिक्ट की स्पोर्ट्स कॉम्प्लेक्स अमा साबगी वा ऑर्डर पी सैंक्शन तौई कॉन्ट्रैक्टर सिंगदा थबक सुननबगी अयाबा पिखरे सारमुंगै बिसि कनागिनो लमदम सिगी सानरेसिंगिनी सानरेसिंगी एसोसिएशन जे करिनो डिस्ट्रिक्ट स्पोर्ट्स एसोसिएशन नि मखोइना इनिशिएटिव खर लबियो अखोइना फील्डसिदा पाइखलेबा एनी कंस्ट्रक्शन से मखोइ यौबियो अखोइना नौना मसिगी स्पोर्ट्स कॉम्प्लेक्स से लोइसनबो होनबसिदा सरकार की माइकैदा ngam मतेंग पांगबियो अखोइना सु अथुब मतमदा मसिगी स्पोर्ट्स स्टेडियम से लोइसनबो Let's voice together to end domestic violence and child abuse haiba hiramda laliba tang tarukta khongsat ama satkadori khongsat asi Mumbai da December thagi mari amasung mapanda pangthokadaba Iowa India 2017
ग्रांड फिनाले दा सरुक यारकदबा आइवा इंडिया मणिपुर की डेलीगेट सिंगना सिंदना पांथोकदबनी खोंसर असगी मथांगदा मणिपुर प्रेस क्लब ता पाउमी सिंगा उनबदा आइवा की नॉर्थ ईस्ट डायरेक्टर भूमिसान खाबना खोंसर असि लालिबा तांग तरुक की अयुक पुंग तरा ताबा मतमदा कंगलादे के होरगा सैराप कोर्ट फावबा सत्कनी खोंसर असिबु मियाना सगत पिबगा लोइना सरुक याबियो हाइना फाउजे लकली दिसंबर थागी तांग मरी अमसुंग मापन दा पांथोकदबा आइवा इंडिया 2017 की ग्रांड फिनाले दा स्टेट असितगी लुहोंग्द्रिबा मसुंग लुहोंगलबा नुपी नुपा पुन तरुंग सरुक यागदौरी खोंचर अदुदा नतुना मुंबई दा पांथोकदरिबा ग्रांड फिनाले अदुगी तमक मतिंग पांगपिनिंग बसिंगना मतिंग पिबियुसु हाइरी and moi Mrs. Yauri, Mr. Merit Yauri, amadi unmarried Miss and Mr. Unmarried Singh Yauraga moi pull up Aiwa India ki damak Manipur represent tawraga kanoda Mumbai chakani aduna Manipur gi miyam da support tawbiyu amadi rally issue support tawbiraga haidi moral support amadi personally dum rally bu join tawbiraga dum yawbiraga su akoi yam appreciate oigani. Another thing is mi moi haying chatkada bosida akoina support tawbiraga Manipur gi mi miyam support tawbiraga moi gi event moi gi kano sida successful oiba kano ma oina ba haina koina request tawjari Hodam Lairebiki Kobam Hanagi Mapamda Dum Tamgadabani Haina Southeast Asia Cultural Organization Sikona Tator Paserola Madakanga Lakli Karigamba Kobamasi Hongtopaki Wafam Lalabdi Sikona Miangaloni Hanbalaitana Sap Sana Tinagani Haina Serola Sina Makatari Train MMA's Guwahati Sindra New Delhi Indira Gandhi National Center for Arts Complex Zanpatta Pangtokiba Manga Suba North East Festival the Rhythms of Manipur ki member Tarahundina Saba Troop Amasu Sarugyari Hariba Festival asi November Ohum Tiki Horga Amasung November Mangada Losingadabani Lubasiki founder artist Rajkumar Sonato Bana Troop asi Lusingli Amadi Troop asina Istirasiki Sai Shanalebak Manipur Yauna Maming Dereba Fusion Music Dancing Drummer Ngasi Amasung Hayeng Tang Marida Kudol Tamgani Loyana Hayeng Inumita Lakadar Manipur Sangai Festival 2017 के promotional event अमसोत कनी हारी Rhythms of Manipur की troupe असी संगीत नाटक अकादमी North East Center गुवाहाटी ने sponsor तो बने Guru Nanak Dev ki mapokumun lakpada Manipur miyan da maruaina Sikh community da Manipur ki Governor Dr. Nazma Heptalana yaifa pausel pirakli Guru Nanak Dev asi nungsiba akhang kanba masung tola taraba singi awaba ningthina khangbi khiba lamyan ba amani haina Governor ki pausel asi da palli apunba amadi saukat pa Manipur amagi da Guru Nanak Dev ki mapokumun asi harauna pangthok asi haina Governor na miyam da pausel lakli Manga Suba North East Youth Festival da Manipur ki cultural team na overall team champion oirakle hokiba October 28 ke kuntra phauba Ministry of Youth Affairs Government of India na sinduna Sikkim gi Gangtok ta pangtokhiba Manga Suba North East Youth Festival da Manipur ki cultural team na drama gi category da ahanba folk song gi category da ani suba masung folk dance gi category da ahum suba ta aduna team masina overall champion oirakhibani hariba Manipur ki cultural team masi ngasi Imphal da thunglakre Humfumari Suba All India Cooperative Week 2017 ki manung sana Kangjam Lokoi Best Management Cooperative Award amadi Best Employee Award lanthok lagani hairi maramadana akupa marola amadi form launa bagi tabak thawai yawa cooperative society singa lampel pata laiba Institute of Cooperative Management ki office ta tana biyo haina institute asigi director na thokpa serola mana khanga lakli form thajin ma kero benumi November tarani haina serola sida palli Men's Asia Hockey Cup ta champion oirakraba Hockey India ki team da midfielder amoina saru yakiba Kanguzam Singlen Sanabo taram okre ngasi Manipur Hockey na sinra Khumanlampa ke Hockey Stadium da pangthokiba asamba tharam da Manipur Hockey ki working president Basudev amadi chief executive officer Gyanendra Ningomba galoina Manipur Hockey ki masak naraba miyoi kayana tharamata da saru yaki Dhaka da satliba sahi asigi October 13 deki 19 phau da sathakiba Asia Cup Hockey Cup asida Champion Okibagalina Malaysia amadi Pakistan and runners up Amazon second runners up Taki Hockey Cup asida India amadi Pakistan and Sanaki Masamada Kanguzam Silen Sanana Man of the Mace Taki Bagalina final the Indiana Malaysia bo Panjal Ohmama the mighty Piram Laga Champion Obengamki Hockey India team gi Kwaidi Paba midfielder Sanarema Oriva Kanguzam Silen Sana Manipur da Hockey Masanaki Oibe Academy Malayabadi Lamdam Asigi Lehaudagi Afava Hockey Sanara ke aputopangani haina ngasi mahak putaram okpagi thoram aduda wafam asi miyam da thamki
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯒ꯭ꯔꯥꯎꯟꯁꯨ ꯋꯥꯠꯂꯤ ꯑꯗꯒꯤ ꯑꯦꯀꯥꯗꯃꯤꯁꯨ ꯑꯃꯨꯛ ꯂꯩꯇꯦ ꯑꯗꯩ ꯇꯣꯔꯅꯥꯃꯦꯟ ꯃꯁꯤꯡ ꯋꯥꯠꯂꯤ ꯇꯣꯔꯅꯥꯃꯦꯟ ꯈꯔ ꯌꯥꯝꯅ ꯇꯧꯕ ꯑꯃ ꯍꯥꯟꯅ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯐꯦꯁꯤꯂꯤꯇꯤ ꯋꯥꯠꯂꯦ ꯃꯤꯒꯤꯗꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯤ ꯉꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯒꯤꯗꯤ ꯂꯥꯏꯟꯁꯤꯗ ꯁꯔꯀꯥꯔꯒꯤ ꯊ꯭ꯔꯨꯗꯒꯤ ꯀꯩꯝꯇ ꯂꯥꯛꯇꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯁꯥꯟꯅꯕꯁꯨ ꯑꯝꯕ ꯎꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯍꯧꯔꯛꯄ ꯃꯌꯥꯝꯁꯦ ꯈꯨꯃꯟ ꯂꯝꯄꯥꯛ ꯅꯠꯇꯅ ꯈꯔ ꯂꯩꯇ꯭ꯔꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇꯁꯨ ꯄ꯭ꯂꯦꯌꯔꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯥꯛꯇꯕꯒꯨꯝ ꯇꯧꯋꯦ ꯑꯦꯀꯥꯗꯃꯤꯒꯨꯝꯕ ꯑꯃ ꯍꯥꯟꯅ ꯊꯝꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ Federation Cup amadi sub junior Kerom Championship saru yananaba trial selection ama tha asiki taranite pangtholagani hairi trial asida All Manipur Kerom Association da ming sanlaba nupa amdi nupi aduga sub junior ki thakta leba nupa masa amasung nupi masa singna saru yaraba yagani mapal kalsai pungta leba association asiki office da pangthokadaba trial asiki damak tha asiki taramathoi phawbada form piselapa yaragani haina association asiki secretary na thadrak basero lamana khanghalakli Haukiba October gi Taramathoi ki Taramari Phawba Singapore da pangthokiba Asian Junior Rowing Championship ta India ki mahut sindona sanaruba Manipur gi Khangambam Punil Singh apopagi mingna Kes Kumar Kumbi Laisang Laikai digi mahaki sanapam oriba Tamu Sports Complex to Taram Okre Besopur District Rowing Association asindona pangthok pataram aduda saru yakiba association asigi President Y Surjit Kumar na hai Tamu Sports Complex ta sanari ba hero singna makoi matik saba course lainga kasina thabirakti adubu sanori singna masana honatuna mai pakpangamli maramasina course ama thabirakna ba haijaki loinana yaski makhada sports training center ama omba singda sagali masisu atubada loisin bidana leijidra ba sanori singna international thak yauna bu honabada masina asoba thodang lauragani haina makata ki Saliba Thasiki Tareta New Delhi the Bangkokadaba International Theatre Festival 2017 gi cultural program da saru yaronaba Hue Lalong Manipur Thangta Cultural Association Iril Bungi Artist Kunmanga New Delhi gi daba ngasi Imphal thadokre hairi artist Kunmanga sina thangta amadi theatre ge performance pironaba mutum ibosa singna troupe leader oidna Imphal thadokibani haina Hue Lalong Manipur Thangta Cultural Association Iril Bungi Publicity Secretary na thadok pasero lamana khangalakli Arabada Platinum headlines among Miamda Tamsaki. Opposition Labour Manipur political party Tarana Laliba Nabani Panda, demonetization ki Mayokta rally Satpakaloina Black Day Pankapatobi. Pangham Tokpa PDS ki Polam Sing Miam the Suna Pangalohaina Mahiro is singing humans and Shamdana Wakat Kongsang Sansingre. Maitei Purpo Sedul Tribal List Yahona Honariba Yafam Tokti Haina Preservation and Protection Committee Manipur TPCM na Tamlaki. Laisanga Pakak Oraba Mahilo Isang Single Ngak Sena Tambada Pumnamana Tudang Labi Haina Education Minister Radis Yamna Apil Tawre. Amasong Adhar Egasi Constitution Yabra Haina Singna Duna Taraka petition Mariga Mari Lenina Supreme Court na government ki paukum laukre.